Maruoiba Paukra, Nauna Mioi Sama Kuntraga Manga COVID-19 positive oire, Ahumna Laikidre, Ngasisu Mioi Samaga Nifuganipan, discharge Tokre. Satliba Punkunga Mari Asida Manipura Mioi Sama Kuntraga Manga, Nauna COVID-19 positive oire, Mioi Ahumna Laikidre, Ngasisu, Mioi Samaga Nifuganipana, Laiset Asidagi Padura, discharge Tokre Haidi. Health Department ki Additional Director Su Oiriba Department Asigi Wangangloi, Dr. Khoirom Sasikumar Mangana Thadorakpa, Sirol Amana Hai. Ngasi nauna positive oikiba mioi sama kuntraga manga asigi manungda taradi Central Armed Police Force tagini apunba positive asigi manungda mioi sama kuntraga mari amadi travel history letaba mioi ngaktani haidi nauna positive oiraglabasing asi tharaga state asida COVID-19 gi apunba confirm case lising taraga ni thoiga janiga ni phusukre hauzik phawbada laiset asidagi phakiba migi masing lising opanga samriga marfuga ni thoisukre hauzik active case ta lising ani ga satruka marfu lairi ngasi laikhidaba mioi ahum asi tharaga laisat asina laikhidaba migi masingna humdraga ni pan sukre ngasi laikhidaba mioi asi susampur dagi sai marfurom surabi amadi Imphal West dagi sai humpuga ni thoi amadi marfurom surabi nupi ngaktani hairi hauzik phawba laisat asidagi phakibagi sangsada humdra tareka point nifuga taruk oire hainsu pauksi asina makhatana phungdokli topa maruoiba paw manamu Lockdown manungda mahairoi singi phi amadi oza singi tolok pinaba lenga ki order school singna mahairoi singi phi sada kuntra launaba khangan krei Manipur lenga ki education department na private amadi aided school singda apunba tuition phi sada kuntra tamak laugadabani haina ngasi education is ki director T Ranjina thokpa order amada khangan krei Magna thokiba order adugi matung ina school sing amadi parents guardian association sing na hana mamangda yanaba kya lairabasu sadra yang khaidagi hena mahairoi singdagi phi lobu yaroi loinana school singi staff puna maki thagi pifam thokpa khusumansu sada yang khai pi daba yaroi hena pali hairiba order asi Ministry of Home Affairs na piba guideline ki matung inani amadi khudakta gi satnaba hogani hairi order adu makhatana hai COVID-19 gi laina laisat lakpadagi lamdam masida lairib school punamangna online class tawri makhatana su online class tawbada puning thawatli haina makhatarakli sigi notice si thokloraba matungda emsu gi warol amuk mayamda share tawjage emsu na hanglakli minister hongliba makai lainga ki phirep honggadoribara mahairoi singdagi phi lawbugi matangda ngarang education es na thokiba order numit nini phawbugi manungda handoktrabadi khongjang changsilagani emsu Mamangi Education Minister T.S. Radesh yamna COVID-19 gi lockdown manungda mahairoi singdagi school phi lawba yaroi hairaga haujingna anauba sana kanglon ama lakliba asidi minister hongliba makai lainga ki phirep honggadoribra haina emsu na hanglakli all Manipur student union emsu gi office ta pangthokpa pawgi mifam amada emsu gi HRD secretary Bruce Pebam na pawmisingda haiki COVID-19 gi lockdown hek hokibadagi loidri phawba school amatana mahairoi singdagi phi lawba yaroi haiba wafam ngasi phawba hongdri maramaduna education is department na ngarang thokiba serol adu numit nini haibadi October gi sachet nipan phawbugi manungda hongdokadabane masida karigumba khangsin usinadana tasinadana laithoklabadi mahairoi khunai gi damak leibak miyam go loinana akan mokhongjang changsilagani hainasu pauksisna makhatari amasung mahakna haiki Haukiba June gi sachet kunda matamdugi education minister na mahairoi sani degi taba school singna phi lawdaba order thokibane adobo hairiba order asi loina toklaga ngarang October gi sachet mangada Manipur da laiba private amasum aided school sing asida lockdown manungi sada kuntra mahairoi singi phi lawgadabani amasum ozagi tolop tangkai pigadabani haiba wafam sita sengna ngai amadi maram sade magna makhata na hai ta sengna hairabada lainga ki order amabu inkidraba private school mayam ama lainga ki mathakta private school authority khara lairabra hainasu hangladuna masana ngangthokiba wafamsi masana kakthatchabagi thaba asi tawbigano bodi soiba mi amagum lainga asigi ngahaki wa nganglibasi education esasu mami tarabra hainasu hangki masina takpadi lainga asigi minister hongliba makai mahairoi singi thagi phi su honggadra haibasini mathangna minister amamuk honglabadi mahairoi singi thagi phi asi pulap law hairakpada mahairoi singi mama mapana yagadra hainasu hangladuna yamna warba matam asida mahairoi singdagi lawgadoriba phigi sangadu leibak miyamda uthokadabani haina mamangda emsuna private amasum aided school singda khangan khiba laikre hainasu makna makhatana phungdokhi to patabda yamna nuaitaba pawmanamu sana thaknaba polam sing yenthokre
COVID-19 positive oirabasu yumda hallo hairakpa laibak thibani Paurabi makha laikai Imphal East ki mafamda Lautongbam Kaubra Allies Romesh apokpa laikhidraba El Inaubina COVID-19 positive oirakpana maram oiraga ngasi Joint Task Force Paurabi gi thaumi singna nongmagi tangai phadraba polamsing yumthom 13 ta yenthokre COVID-19 Joint Task Force Paurabi gi serol amana hai ngasi gi yenthokiba polamsing adudi seng kg mari asa thau liter tangkhai thum packet ama alu kg ama hawai mu kg ama yauri serol asina hai miyamna nongmagi awaba amasum local transmission da nongmagi masing asuki matik hengalakpagi mi painari ba asini phibam asida laingakna numit 10 dang covid care center da lairabadi positive oirabasu yumda hallo hai haibigi ninphung ngang narakpa asi lebak thibani masi laingakna manage tawba ngamdre nakhoi na thokpa tawjaro haibaga chap manai phibam asida miyamnasu lawpham thokpa thaudang chapchana lomina haningi hainasu poksi isna makha na phungdorakli atopa paw manamu RIMS pu imung manungi Maral oina khalliba Lemna Tharoi PWG Regional Institute of Medical Science RIMS pu imung manungi Maral oina khalliba Lemna Tharoi hana people war group PWG Marxist Center gi sorol amana hairi party asigi Central Media Coordinator gi Secretary Comrade Lenin Maite gi sorol amana hai ngasi ekhoi gi lairaba miyam amana hingnanabagi damak ha kamnaduna question chenariba tanphamasida sangalaiba ina kaira khunba Baujues family group singna miyam gi maral bu makhoi gi mapa mapuna thamnamba lengdraba maral ama oina tawduna tawning ba tawduna ta lakpa matam sanglakle mamang thakta miyam gi ni haina lairamba lup kayana asigumlaba kaya sida khut thaduna lakhi miyam su asum adu tabu phanglabadi haiduna makhoi bu sakotki luribadi miyam gi apama bu tungoinaramlaga asigumlaba ina kaira khunba Baujues sing asina matam gi yanaba laikiba asini hen su poksiyesna makatari silakpoina paw manamu October 15 dagi school sing hangdungna ba sena yankhai ge mari panba SOP thokre mama mapa ge ayaba yaudana mahairoi sing nampude school kahan ba yaroi Ministry of Education lakliba October 15 dagi school sing hangdungna ba sena yankhai ge mari panba SOP ama Education Ministry na ngarang thokre masig mari lainana school sing hangdokpada miyamna COVID-19 laisatagi ngakthonaba covid ki satna kanglon sing ningthi na ngakna basu ministry na khangalakre mama mapa ge ayaba yaudana mahairoi sing namphudi school kahanba yaroi haina Education Minister Ramesh Pokhriyal na phongdokre laiba asigi school sing hangdoknaba thokiba SOP asigi matungina period amada minute 95 oirambadu minute 30 oiragani pikliba mahairoi sing haibadi class 1 dagina Class 5 fawbagi thakta leba mahairoi singna school bag puraroi class test tawba matamda kalam amadi se changlaroi mahairoi sing fit taruk lapnana phamnana thorang tawgadabani mahairoi sing masing hantanabagi damak odd even da class tawgadabani sayol amada mahairoi khudingmakta class 2 yawba phangangadabani mahairoi sing nungtigi class yawbagi mathau tade masigi damak school singna tonganba time table ama semgadabani mahairoi singna school la lairingai matamda haksang phana amadi laina tina dagi ngakthoknaba lainabagi damak tonganba activity sing sembigadabani class 1 gi 5 fawbagi mahairoi sing yariba makai mama mapa singna thinba amadi lawbagi thabak sathagadabani school bus ta satpatarabas bus adu 13 dagi 13 degree celsius fawbagi manungda air condition thabigadabani school singda kumai harau amadi miyam tinba yaba program amata pangthokloidabani school singda infrared digital thermometer thamduna classing haudringaida ningthina scale tawgadabani mahairoi singna yumdagi sanaba potlam sing purakadabani mapan amadi canteen dagi lairoidabani tiffin da saminaroidabani amaromda state singna makhoi gi tonganba SOP semninglabasu semnanaba ministry na thamkhre manipur gi oina su center na piraklibi SOP asi sanagadra haina laikhai taba laitri adubo manipur gi oina su athubada tonganba SOP ama tholakpa yai haina panari sigi ngasi goina di mem pawsi matang asa lusinjarage adu ana onobu I pawme hay yung ata update tawjarage and thank you